ngasi RIMS ta angang unabada chajingdagi nupi ama sikhibagi wahauda khoisaunarba miyamna RIMS ta doctor amaso fudakhre loina Miyam Thomjinkhre hairi panba yabadi ngarang subamol kampudagi miyoi ama sikhibagi wathok laikhrabane ising maiba pabum MD Asadulada Honorable XCM Sir Sri and Biren Singhna ikai khumnaba utkibaga loina case reward pi kibagi photo social media sungda thaganarakle yamna nungaitaba thaudok amana Tamei Bazar da dukan ane mei chakhre hairi sila mihata senaba ane police na fare haukiba sagol se numit ki numidang porompat police station gi manung chanba khurai thodam laikai da leibi nauroibam ongbi sila ls den mihata senabani haiba mi ani amasu makhata na thasiki kunga taruk phawba police custody da remand lauthakre police tagi phangba pauna hai mihat aduga mari lenana porompat police station na chatharakpa investigation gi saru ama oina police na mihat aduda hak thenglana senabani haiba nauroibam roni amasung nauroibam thoibi ls loiba farba matung ngarang athengbuda roni gi apokpa nobo amasung manaunupa rohen phake farba nobo amasung rohen court putoklaba matung da makhata na wahangpong chathanaba thasi kunga taruk phawba police custody remand laukhre haire AR na awaba phongdokre Nambol ge ambush da laikhidraba AR ge percent ani da kaksing ge kunganipan sector AR na kaksing lamkhai amasung khongjom war memorial complex da awaba phongdokpagi thoram pangthoktuna ekai khumnabu utkhre historical monument oiriba thong nambonbi semjin sajinbani toilet sajinde haina official singna phongdorakre Manipur gi puari ga sagon narakpada natana state asigi historical monument ama oirakliba thong nambonbi bu ama atadagi kannabagi damak haujik semjin sajinbagi thabakana chatharaklinga gi serakta thong nambonbi gi manak nakpa amasung akoibada toilet latrine sajinle haibagi wafam ama phongdok narakliba se aranba amasung yumpham yautaba wafam ne haina Manipur state archaeology loisangdagi phangba pauna hairi archaeology ga mari lenaba officers singna hai thong nambon bibu miyam gi miyangpham oinabagi damak thong asigi akoibada mai thanduna ngalhannaba semga sagatpane thong asigi manak natraga akoibada toilet natraga latrine sajinba laite aduga tungda su sanabagi wakhal laitre haujik satharagliba thaba asi thong asidagi hanadagi lerakpa saktam adu manghandanabagi akai atoi thorakpadagi thingnanaba kanamong da semjin sajinbane karigumba ising isaw mayok narakpada thong asigi phibam hek sokchilakpana masidagi ngakthoknaba honabane harakhe numidangi matamda so azarok tawriba singna thong asigi chapchaba masa uba phangnaba mai thalagane thangadoriba mai asigi muthatpham amasung thafam semdaba yade adubu hairiba electric switch sing asi khara pakpa chawgadabana thong manungda thamba yade thong asigi noksup thangba haibadi sagolban maikairomda traffic point ga naknana thamnaba semba sagatpani harakhe amaromda thong asida amorakai hunjindanaba ahanbada plastic ki net na kharaba du sulok thoklaga haujikti yotna mahot sinjile thabak singasi thong nambonbi gi beautification program ge makhada paikhalakpane miyamna su thaba asibu thagat pifam thoi haina phongdorkhe Ningthaukhong da sangsilamba khongjang handokre Bisnupur district ke manung chanba Ningthaukhong municipal council ward number 14 dagi thoksom roman apokpa manisanbu police commando na phakeba du condition amata yaudana thadokadabane haina Ningthaukhong kaithel da sangsilakiba khongjang ngarang handokre Ningthaukhong protection committee women wing gi president RK Tombisana na phongdorakhibade Ningthaukhong apunba lup Mangol Nganbi college relief camp ta leiba IDP sing amasung Ningthaukhong protection committee amade committee asigi women wing na thoksom roman bu condition amata yaudana thadoraknaba miyam gi khongjang changsilakibane adubu ngarang court roman puthoklaba matung court na bail pi khibana miyam ga loina na changsengani toramba khongjang adu handokibane SP Bisnupur na miyam da amasung khongjang changsen khibadu da saruk yakhiba lupsingda athuba matamda roman thadoknaba honagani hana thajaba pirakhiba adu thabak to onthorakpase yamna laibak phobane Ningthaukhong kaithel da miyam gi khongjang changsin khiba matamda miyamna thengna khiba awaba khudong chadaba khara adu gidamak warobidana mahang miyam da hajake Swegu leba KIA gi position da junta lanmina landaduna mioi tara tarer hatkre Kachen state ki Swegu township da leba Kachen Independence Army KIA gi battalion tarani thuida Myanmar junta lanmina bongi landa chathaduna mioi tara tarer hat ki baga loinana mioi kayana aso apanang hankre haidi front line da leba KIA fighters sing amasung local media gi mioi singna thamlaki ba warol amada Myanmar junta lanmi gi fighter jet singna anirak nokthak gi landa chathaduna miyam adu hat ki bani haidi KIA gi wangang loi Colonel Nobuna haukiba yom sakaisa numidangda Swegu township da laiba
KIA gi battalion tarani thoida landa sathakhiba aduda KIA gi training camp amada sauna ama ata thohan khibaga loinana miyoi kya amasu aso apan han khe haidi tha asigi tara tare ki numidang dasu Myanmar junta lanmina nongthaktagi bom gi landa sathaduna training camp aduda sauna aso apan nang khibata sabchana miyoi kya aso apan yaw kharbagi haiba khangba ngamdri haidi swegu hariba mafam asi kha thangba bamodagi kilometer 13 rom lapna leiba mafam ama oibata natana haukiba tha mapan gi mathaktagi Myanmar lanmi amasung KIA fighters sing gi marakta sauna khut thokna duna lakhibani haidi Myanmar junta lenga na mamang thagi ahan bata Kasin state ki township manga Marcel Law Thamjinkhre swegu township su yaukibani sahi asigi Mars ta Kasin state ki Miyam Township military training yaw satkiba naha kunthra su military junta lanmina nongthaktagi landa sathaduna hat ki haidi haukiba sahi amarom asida KIA na Myanmar junta lanmi gi mathakta kanba landa sing sathaduna Kasin state ta leiriba town taramari khudum chansinduna junta lanmi gi outpost amarom khudum chansinba ngamki haina su KIA gi maikai digi phongdorakle Myanmar junta lenga na sahi asigi December 19 da ahanba tangkak ki mikhal pang thoklagani haina laukthokraba matungdagi military junta gi lalong nongmagi hengalaktuna miyoi samagi mathakta hat khibaga loinana miyoi kyana asopan nanghankhre haidi military junta lenga na sahi asigi December 19 da leba adugi ahanba tangkak ki mikhal pang thoknaba sem sariba sibu KIA na yaningdaba phongdokpaga loinana mikhal asi pang thokpa matamda chauna ayat apon pigani haina su laukthokiba leikhrabani haidi Modi ki sit ki wahang dagi thaidoklaga Rahul Gandhi na nauhonana evidence ki S bomb puthokani ki hankhre Congress lusingba amasung Lok Sabha da leader of the opposition Rahul Gandhi na evidence ki hydrogen bomb amane haina mahana phongdoki badu mahaki party na thuna phonglagane wasakpaga loinana bot hurale haina mahana siba maral adu amuka hanjiladuna Prime Minister Narendra Modi amasung Election Commission of India gi mathakta magi sathariba attack adu ngasi amuka hena kankhatkhre electoral process systematic oina khutchangbagi open and shut proof adu Congress da lai haina mahana haiki phibam asigi asengba adu mapung phana thugairagadaba hydrogen bomb ama aikhoina phongdoklagani haidi aikhoina haidiba asigi matangda open and shut proof lai aihangna proof yaudana amata haide tholaklagadaba kyamarungi samada samagi proof lai haina Rahul na lauthokhe masigi hydrogen bomb asi Prime Minister gi Varanasi constituency aduga akak number mari lainabra haina taksin bada Rahul Gandhi na wahang adu thaidokhe madu makhoina khangadaba mangaire madu khanba haibadu na khoigine aina aigi thabak tawgane aina aigi thabak ki matang da haigane haina mahana pakum pekhe Karnataka ki Mahadevpur Alan ke khudam singda khudom bi thiladuna akak naba constituency singda paktak nana voter lauthokpa amu hapsin bagi khudam ne haiba adu mahana pankhi aikhoina madu Mahadevpur da utkre aikhoina madu Alan da utkre Narendra Modi jina vote huran ke amasung mikhal adu mai pakhi haina India da miyoi amatana singnagadaba nattaba mawong amada aikhoina madu utkani haina mahana haike electoral huran ba adu da senaba sing adu nga thokpagi damak Chief Election Commissioner ACI Gyanesh Kumar bu Congress lusing badu bu hanna mara sike thangja numita mahana Alan constituency da electoral rolls sing da giming lesing taruk hena lokthok na ba hona ba singi matang da Karnataka da sathariba investigation ama election commission gi thajaba mangbagi praman amani hana pankhi Karnataka da CID investigation ama sathari CID na bot huran ba sizina ki ba phone number singi matang da pau khanna ba akak na ba hanglakre Karnataka CID na hanglakli ba adu CEC Ganesh Kumar ne sidagi hena sawba CEC gi mara laitre masi aigi statement ne masi asumba dune hana Rahul Gandhi na haiki mahaki wafam adu Bharatiya Janata Party BJP na kanna yakhidre sena lusingba amasung party sahibtage MP Ravi Shankar Prasad na Congress lusingba adu miyam da lana lamjingba amasung irangi mahu hunnaba honabagi irai numita marasi khre Patna da press conference ma da wangang bada Ravi Shankar Prasad na social media platform X da Rahul Gandhi ki thagat kiba posting da desh ki youth desh ke students amasung desh ke Jain Jatna Constitution Democracy Kangani Bot Huran Badagi Kangani Nakhugi Damak Hak Matam Punamak Leple Jai Hind Hai Kiba Dubu Yaning Dabu Phongdoke